Manipur bu mahausa gi fivam da hanjin hannaba gi damak athuba matam da popular government ama semnaba thaurang lokhat piu haina MLA kunma thoina Prime Minister amadi Home Minister da che thakrai BJP MLA tarahumdoi NPP gi MLA ahum NPF gi MLA ahum amadi Independent MLA ani punna MLA kunma thoina Prime Minister Narendra Modi amadi Union Home Minister Amit Shah da thakhiba che aduda state asida tangdu leita daba Tangdu leitaba puraknabani haiduna thamlakhiba president's rule asi Manipur miyamna taramna okhi February 10 dagi thamlakhiba PR asi tha ahum suzilaklaba fawba state asida ahongba amata lakpa leitabana Manipur miyam amadi civil society organization singna president's rule gi mayokta leirakpada natana state asida popular government ama semnaba demand lakli miyam amadi CSO singna ruling MLA singda lenga kama semnabagi damak ngasi fawba claim tawde haina yaningdaba fongdoktuna rally amadi machi da mifam kaya chatharakli loinana state asida popular government ama semlaba matamdata tappa Manipur oiba ngamgani maram aduna miyam gi aningba amadi apamba si yenglaga athuba matamda popular government ama semnaba thaurang lokhat piu haina taksilakli Union Home Minister da popular government semnaba taksinkiba MLA kunma thoi adudi kairau gi laurembam Rameshwar Wangjing Tenthagi Paunam Brozen Uripoki Khwairakpam Raghumani Thanga gi Tongbram Robindro Hianglam gi Dr Yumnam Radeshyam Jiribam gi Muhammad Asapuddin Tamenglong gi Janghemlung Panmai Hairo ki Thokchom Radeshyam Kaisam Thongi Nisikant Sapam Lamsang gi Sorokhaibam Rajen Wangoi gi Khuraizam Loken Karong gi J Kumosa Khetrigao gi Sheikh Nurul Hassan Mayang Imphal gi Kongkham Robindro Singzamai gi Yumnam Khemchan Wangkhai gi Thangjam Arun Kumar Fungyar gi Laisio Kaising Thangmaiban gi Khumukcham Joy Kisan Nauria Pakhang Lakpa gi Sorai Sam KB Mau gi Losi Dikho amadi Ukhrul gi MLA Ramuivani